Manipur gi Lam Inchi ama Faoba Kaihalloi Haibasi Government of India gi Lengdraba Phirepni Biren Pawasi ngasi nungthil phongkhiba pawnil khol pawse dagi lokhatsawa nei Haujik Manipur da thogliba irang asigi core issue singda center amadi state laingang na tawkhidaba thabak kari leibagi haina Manipur gi Chief Minister Nongthongbam Biren na phongdokhre Wapham asi Manipur lainga ki makhada paikhatpa lupa crore sahum hen bagi tongan ba scheme singi khudong saba miyoi lak mari hen bada phangan khibaga mari leinana amadi anoba scheme nipan launch tawkhibagi thauramda mahakna phongdokhibane lainga asigi minister amasung MLA sing civil gi makok thongba official sing amadi tongan ba department singi makok thongba official sing yauna Imphal City Convention Center da pangthokiba thauramadu Chief Minister Biren na makhata araduna hai Manipur gi apun bagi saktam ngakna bagi damak thawai na pontha pikhraba athauba thaubi amadi hauji relief camp da lairiba miyam gi awaba kaidongnung da lemna mangloi pumna maki mapalna India amadi malem gi miyam mikap thogal ngasi miyam na khangliba awa saitheng asina sana laibak Manipur asi asengba sana laibak ama ohen bada chauna mateng ohen gane Manipur gi lamasi Inchi ama Faoba Kaihalloi Haibasi Government of India gi Lengdraba Phirepni Karigumba Manipur na NRC chanabada pumna magna yarabade thogliba irang asigi tungkoiba waroisin ama purakbada chauna mateng oigane state asida NRC chanahanba yabagi tangkak adu laklabade karigidamak miyam wahallaga thamgadoriba no asigumba tangkak ama lakpa matamda mahaka wari sanaba pamdrabasu central gi level da wari sanaba yai mahakna kanagumba matada fattaba wakhal khanba laite subnatagi popi pambi thagumse umang kokthokumse illegal immigrant sing pusilakpa thingsi haiba khaktani haina Chief Minister Biren na makhata na phongdokhe Minister Susindrogi Wapham Keithel Fambina condemn Toukhre Pawasi ngasi nungthil phongkhiba pawnil khol pawse dagi lokhatsawa nei lamdam asigi achauba thodang kaya lawduna lakhiba mama oibisingbu Chinthibi nupi haiba Minister Susindrogi Wapham akanba mawongda yaningdaba phongdokpaga loinana Media laiba yai haiba Wapham asi laiba yariba media do karamba media no miyamda mayek sengna khangalu haina khwaidambal Keithel imasingna thamlagle Wapham asi handak Minister Susindro na phongdokhiba Wapham singda yumpham oiraga ngasi khwaidambal Keithel ani karakta pangthokiba pawmi singa unaba mada khwaidambal ima Keithel gi Joint Coordination Committee for Peace ki convener Laisram Memana phongdokhiba nei pawmi singa unaba duda mahakna makhata na hai lamdam asigi achauba ihau kaya lakpa matamda lamdam asigi mama oibisingna achauba thodang lawduna mayongna duna lakhiba nei thodang kaya asibu karisu khangdaba manba mawongda minister na mama oibisingbu Chinthibi haiba wahi sizinaduna mama oibisingbu hunduna nganglakpa ase tasengna laibak thiba nei MLA oigadoriba asi chahi manga khakta nei telaba matam asida haiba yaba madi yadaba sing khangna wangango Manipur gi MLA ama amuk school tamdaba yararoi haiba social media da phongdoknaragliba asi mama oibising tasengna ikaiba poi hai kheng